Campaign for Just and Fair Delimitation na Center amasung State Lengaki Officing boycott taunanaba lauthokibagi matung ina ngasi Thoubal da leiba Lengaki Officing so lonsin ba haukibaga loinana DC Office ta Thomsonkhre JFD na ngarang lauthokiba Khongjang adubu saugat aduna ngasi Thoubal District ki tongan ba mafam digi lakpa mayra paibi kaya na Thoubal gi akoibita leiba Lengaki Officing so lonsin ki Miyam aduna Thoubal DC Complex ta leiba Officing su so lonsin nanaba DC Office ki geta thomjilaki adubu security force na miyam adu athingba pibadagi tungda miyoi khara khangatlaga DC ga unaduna wari sanaki Thoubal District ki DC ga wari sanarubaba matung irom subasini kaubi mairapaibi amana fongdokrakpada lenga ki office singda leiramba staff singa wakal taminaraba matung so lonsin bagi Khongjang asi changsin bani adubu DC Office tamna lakpada wakal tanadabadagi muknaba thoki haujik miyam na taliba demand asigi matangda Lengaki chap chaba paukum ama phangdriba fauba Lengaki employees singna thabak lepiyu haina mahakna appeal tauki Koisu yari pamakai mayang ini taude ya ta banina yari pamakai koisu control tau na ko na rage manung kise taude ya ta bakara dukar su khara makai di koi taude ya ta bakara makai du tau rage ai ba photo admai na thambire ya pasana cooperation tv re mayam na mera bujo koi na anna taga sari aduga matung samaina numinini umni sidi asmaina lainar se koi yari makai irang thok na ba haina maina wa adima sensitive hobagi wafam de thondra sensitive hobagi adudi ye thokre adudi wari sanadre aduna mungara wari sanaba matam tadi adudi koi matam lete sensitive ba thi bagi matam lete